Ngarang nungdaw phongkiba pandamgi pausitagi maruoiba pau khara khangatjaraga miyamda khulul tamjage maumacha sing angami lam thadok laga chakhinaba sapona khangankhrai ngaksembagi thabak lokhapinaba manipurgi DGP na Nagaland gi DGP da cherol thakrai angami gi jurisdiction manungda lariba maumacha magi poknafam khulda hankinaba Southern Angami Organization sapona akanba wafam thamkhrai yengnariba mafam ama oiriba Kezelsa hariba mafam asida Manipurgi Security Force laichiliba asibu Mau Council na handokhinaba karigumba thaba amata laukhote haiba mal siduna Mau machasing masagi kulda hankinaba warning tawkibani Sapogi President Tepul Hopobi amasung General Secretary Isbolu Puzona puna thadorapa chero amada yengnariba mafam amada Manipur State Force thamliba asina pamdaba thokdoksing tholokpada angamigi mafam singda lariba mau machasing fatanungda thoktanaba Makoiba masa-masagi khulda hankinaba thabak lokholakpani hairi Maraksida Manipurgi DGP na Nagaland gi DGP da chithi ama thaduna Nagaland da laiba mamachasing ngaksembagi akanba thabak lokhatnaba khanghanbaga loinana sapogi wafam aduna Manipur amasung Nagaland da laiba mamachasing gi pukning wakhalda akiba poale hainasu Nagaland gi DGP da khanghanki panba yabadi chayetnariba mafam ama oiriba Kezelsa hariba mafam asida IRP Police Station tawduna lariba achi chahi achigi February 10 fawbagi manungda handokhinabagi thabak Mau Council na laukakadabani haina Angami Public Organization APO na Mau Council chahi asigi January kulda chero ama piduna khanganba laikhrabani APO na Mau Council la pikiba matam adugi manungda IRB amasung State Force laukthokhanba ngamdabagi Angamigi jurisdiction manungda lariba Mau macha khudimak magi kulda hankinaba khanghankibani Refugee sing camp da lengdana lainaba khanghankhrai Kamjong district lariba refugee camp sing da lengdana lainaba Manipur langangna khanghankhrai Laibaki order amana refugee sing na lalol etik tawba camp ki mapan thoktuna sel tanba thaba ingkhang subuna chingba amata tawba yaroi hana akanba wafam thamnakli Karigomba order asigi mayokta thabak tawramlabadi aingi matung ena action lakhakani haina su order asida palli FMR raktokravasu mamangda sangsilakiba illegal immigrants sing khandokpada aruba oigani Maheshwar Manipurdagi FMR laktokre haiduna su mamangda sangsilakiba illegal immigrants sing khandokpadadi aruba ama oiragani haina RPI Athawalegi National Secretary Maheshwar Thongnawjamna phongdokrai wafam asi Maheshwar Thongnawjamna leptana sangsilakpa miyam punsinbagi khongjang makha satharakpa oina ithai lafupa tera Sengmaijing amadi uchiwada ngarang pangthokiba miyamgi mifamda haikibani Maikai adumgi yamlaba miyamna Maheshwarbu taramna oktuna pangthokiba mifam aduda Maheshwar Thongnawjamna makha taraduna hauzik thokliba irang asiga mari lainana centerna thenglabasu thengna Manipurdagi pre-moment regime FMR raktokle haribasi nungaiba fawi adobu FMR asi chatnaringai matamda maru oina kumja 1980 dagi 2002 subna mari fawba atopa Leibakta Manipurda kilometer 90 changba yabagi ayaba pirami madugi matungda kilometer 13 ta handhagibani hariba matam achida Manipurda kilometer 90 changsilaga Lachingkiba legal immigrants sing adu haujikamdongna khandokani haibasi aruba amadu oiragani asigumba asoibasing asi yelawmi akhoina semdoknaba punna hotnaminaba changi hanadagi soiraklaba sing punna semdokminaba yelawmi singi famphom thofa rights chap chana phanganba haibasina miyamgi pandam oiminaduna madu phangdriba fawba chapminasi madutata lan mai pakle hana lawgadawripani haina mahakna makha takhi wari sanaba khaktana Manipurda santi hanjilaknabagi lambi oigani kirele jiju Manipurda thokliba kaungki irang achi nakal anigi marakta wari sanaba khaktatana state asigi mahogsagi punsida hanjinabagi lambi oigani thorang asimak Narendra Modi lengaki mathangi tangkakta soidinamakki lokholakani haina Union Minister Kirele Jijuna phongdokhrei PTI na video gi khuthangda akhanana unaba amada mathaki wafam asi phongdokpaga loinana Manipurda mamang chahi May 3 dagi kaungki irang thoktuna miyoi 238 gi mathakta punsi pikhamnakiba thawdok asi Manipur High Court na Maitaibu SC status pinaba recommend tarubagini haina mahakna blame tawki Manipurda thokliba lan asi center gi BJP ne luchingba lengaki matakta hauba lan nate state asigi proof ani maitai amasung kuki ani gi marakta thokpa lani Manipurda mahausagi punsida hanjin hanba kanagumbana pambirabadi chapiyu aduga maitai amasung kuki ani makta khulai thadoknaduna wari sanaba appeal tawiyu nomai kapnabana warosin purakpa ngamloi Nakal anigi marakta wari sanaduna wakhal taminaba khaktana mahausagi punsida hanjin hanba ngamgani masima center laingangna mathangi festa sodina tawgadaba thabakni haina PTI na video gi khuthangda lauba interview amada phongdokhi
Manipurda irang thokhraba matu Union Home Minister Amit Shah masa Manipurda numit marini laiduna fivam yengsimbada natana Minister of State for Home Nityananda Rai masa Manipurda numit kunithuni laikhi amadi makok thongbo officer kaya amasu Manipurda chatuna mafam adugi fivam yengsingki irang achi Manipur High Court na tha ahumgi manungda maiteibu ST status pinaba recommend tawbadagi tholokpani community ama tribal ni natraga tribal na te lepkadaba achidi government khaktagi mathongni Manipur gi irang achi BJP ni luchingba center ke lengang thoambani hairabadi madu apam miyoi khaktana haigadabani achigumba comment piraklabadi madu khwaidagi lebak thibani haina Union Minister of Arts Science Kerala Jiju na makha tana phongdokhi interview adu da makha taraduna Congress luchingba Rahul Gandhi na matam chuppada Narendra Modi da hu kamsinduna leidi Ayodhya Temple gi matangda Congress ki luchingba achina pikiba comment amagi matangda hangba wahangda Kiran Juju na hai Rahul Gandhi na Hindu ki culture bu masak thia na bo hotna bani BJP ki ahum suba term lakpada India ki per capita income achi US dollar $10,000 oidina malem gi developed country ki manungda ama oiba ngamlagani machima Prime Minister Narendra Modi lenga ki hona jamani mamang thakta leiba Congress lenga na hiram kaya da India Shothadanun thamlambani hainasu mahangna Congress pu maral sikhi Miyai Challaba Nupa ama miyoi kharana phubadagi Leikatnaba ngamdana leikhidre physically challenge oiba Miyai Challaba Nupa ama miyoi kharana phubadagi Leikatnaba ngamdana leikhidre chenaba miyoi ani fare JSC semkhre hakchang lauduna leiri thaudo asi ngara Imphal West District ki Singjamoi Police Station gi manung changba langthaba lab mayai lekai da thokibani laibak thiba thaudo aduda leikhidraba miyoi ama nongthombam ingocha chahi 65 apopa leikhidraba nongthombam mani kawi imung manungdagi fangba pauda leikhidraba ingocha physical challenge person oibada natana mathanda leijaba miyoini ngara nungtimpung ani khai halakpada lekai aduda leiba bukhrabam roba chahi 50 apopa leikhidraba manauton amadi koijam rishikanta chahi 50 apopa ingoga lonina miyoi khara ingocha gi yumda changba uhoki hairi mausagum ingocha yumdagi mapan hek tholakpa matam faubada Tholaktabadagi yumlonaba singna nungthil pung 3 aduwaida changduna yenglobada mahaki famangda masada sokpadagi dakfam leibaga loinana taduna leirambani khudakta mahakpu Rajmeji City tamna pokhi adubu Leikatnaba ngamdana leikhibani thaudo achiga mari lainana police na case amaga lokhapaga loinana Pukhrambam Robert amadi Koijam Rishikanta police na fagatkhrai Laikai oiba mifam pangthoktuna ingogi hakchang rims ki merel sangda postmortem tawkhrabasu logduna leiri Thaudo asida chenariba Robert Manipur Police Department da thabak tawba miyoin hairi CUET ge center Manipur gi wangbada ayamba pirakpadagi mairoi sing master tamba phangoi dawre desam Common University Entrance Test CUET Post Graduation ge examination center Manipur gi wangbada ayamba pirakpadagi mairoi ayamba master tamba phangoi dawre haina Democratic Student Alliance of Manipur desam na phongdorakli desam ge General Secretary nungthobam thotoibana thadorakpa cheru amada Master tamnabagi damak master amathoidagi haugadariba entrance test CUET PG atopa state center pirapadagi Manipur gi mairoi singda aduki mati khudongchadaba mayoknahallei maramsina Manipur lengak ki chief minister amasung education minister na athubada miyeng changbiduna examination center aje Manipur manung tampaki khudong thiroidaba mafam yenglaga recorded tawinaba hotnabiu amadi Union Minister of State for Education na suhiram achida miyeng changbiu hairi Chumna khaki entrance ama khak thanaba hotnabada tingliba expenditure asi aduki matik yami khudam oina palabada flight ticket hanga handagi mamal mafam aduda yauraga leirunaba hotel gi charging mayam achi hauzik oiriba Manipur gi fivam achi dadi master tamninglabasu entrance naunabagi damak chatnaba sel puthokpa ngamdabana tamninglabasu tamba phangloidawre loinana mayumsu mai thadokpikhraba relief camp da leiriba mairoi singdadi amukki hena angapa fangna awabada awaba hapipaga chap manare hainasu phongdorakli jero alsina makha taraduna Kama University entrance test tawropa ase desamna awangba thakta thagachaningi adumapu examination center ase mairoi singi khudang sagadaba yenglaga simbinaba policy ama semdokpa mathau tabara haiba khali Machina Trabadi Manipur gi mahiroi ayamba master tamninglabasu mamphaugnaba ngamdana manglan oiraga toklagadra hainasu lengaki pungning chingchilakli